aduna akoina Manipur si apun ba saktam ngakani haiba taragadi akoi Manipur haiba si Manipuri laiba community singtuna akoina lenga the power sharing hana su tawlai akoi Nishan Kaisi was a chief minister for 13 years adi Alimuddin even every cabinet cookie singi akoi gi senior leader mayam amakak haiba party gi leader akoi Fujantang Tonsing kaina laiba akoi si amna maru important of member mayam ama yauribani aduna akoina any masigi laiba separate administrator Manipur kai haiba sidi it will not be possible. Possible hai di kaino aga da maitai singje tumna loi ma hat lage genocide tawge loi ma tak hatoge haina oidribokti as long as maitai na hingi bokti separate administration natraga Manipur kai bai si yaro maram di kaino aga da Manipur di maitai singisu atai community singisu is a survival ne ba khoi gidi aduga Manipur gi sing yaudana Manipur si sing lai bagni sing gi lam yaudana tampang na hingba yaro maram di sigi tampak hai sidi Manipur da tampaki mafam mapan muk lai ko akoina haiba valley mayam ama akoi Tamenglong da lai ba Chosampu sisu valley ni Chosampu town sisu valley ni ko aduna sing tam haina khaidok pu ya Manipur si singi lam tam ni sing lai bak ni aduna aikoi masigi posi kaidong di yaroi haiba sidi ba sakana su khangam gani hana di moi khangam de manam di moina khanbana Manipur se maset ahum thongna thugai rage aduga Manipur gi idea Manipur si thugai rakanda Manipur se matam punamaki oina Bharat ki manungda yauraga maset tawraga maitai dana schedule tribe pithoge aduga council ahum thoge maitai council adagi naga council aduga maitai council ana council ahum thoga Manipur se aikoi gi Meghalaya gi maina aikoi gi autonomous district mafam ahum thona thugai rakanda Manipur si rule tawge haidana Bharat Sarkarna madugi agenda am khakta kari gi damata thugai doriba Manipur history, Manipur culture, Manipur leisuriba, aikoi post makoi da threat oina uba. India gi nationalism da India gi magi history da threat oina uba. Adana masi lamsi thugai gradi Manipur haibase amugan hogotpa ngamdana bagi damakta adugi agenda amda tawba lani haibase akhangai singnasu hai akoina su masi munna thajai madunani Indian army na tubinna chup chapta security force moi masen hanari se asagi adugi agenda du da Manipur se kai graba aduga Manipur princely state oiramba maning makha tamba independent country moina laiba history da culture da magi as a 5000 years Manipur da polo lingdana Manipur gi sanari singna malem gi sanari singa yengnaba matamda hena Bharat ki mahut silakana Manipur gi player mayama laibani highest Olympian puthoiba singi manungda Manipur state so amani aduna Manipur gi laiba population